अहम मकद चैनल सिग माइकेदगी मियाम पुरम पुतराम ओक्चब गलोने कोगन खुरुमजरी अमदिंग असि मणिपुर फोंखिबा पाउची सिंदगी मरोइबा हेडलाइन सिंगोदे मरोइबा पाउसिंग पुदुना लाक्चरी ताबिसी अथौबा सिंगी नुमित्ता लायोख्रबा अथौबा सिंग वावांग थाक्ते इकाई खुमनख्रे ngasisu manipuri khudingmakta maraibak nungsijabagi ihol leiri governor assam gi cm na tikendra jiki mafamda ikai khumnaba ulakpe mathang sahida gadi thongal khudingda amuba firal chingkhatpiu rk sana yaima lebaki issue da di punsin si biren congress bavanda athoba singi numit athoba singi khubam da hekat lekat tamkhre athoba singdi kanage sumikha pon kide mikha pon libdi hinghauriba miyam duni nandoluwa haujik maroiba pauta bisi ngasisu manipuri khudimakta maraibak nungsijabagi ihul leiri governor yuvraj bir tikendra ji thangal general khakta natana mingkhai sona khidraba athauba kayana mai pakani thajaba leitraba sulamdam asigi ningtambagi damak lanthengladuna thawai kathokhibagi powari na hauna ningsingladuna manipuri khudimakta maraibak maramdam nungsijabagi ihul ngasisu hingduna leiri haina manipuri governor ajoy kumar balana fongdokhre Governor Ajay Kumar Balagi wafam asing asim Manipur Government Stenduna Pangthokiba Patriots Day 2025 ki thauramda fongdokhibani thauba singi numit ki nungthil thauramda Governor AK Balana luchingduna lenga ki makok thongbo official sing amasung MLA singna Kangla Uttrada hekat lekat tambaga loinana guard of honor utki madugi tungda British na Bir Tikendra jiram sung thangal general anibo miyam manga thauri yankhiba phaida pungda yungba side minada Governor luchingduna hekat lekat tambaga loinana guard of honor Piduna thauba ni bo ikai khumnaba utki nakal amromdana assam gi cm na tikendra jipu ikai khumnaba utlakli manipur ga thauba mapari bi tikendra jit amasung thangal general thawai thaki bad numit asi august rahomdoi patriots day na lakpada assam chief minister hemanta biswa sharma thawai kat khraba bi tikendra jit ki mafamda ikai khumnaba ulakli amromda chahi khudinga august 15 da patriots day ki thoram asigi damak assam state holiday oinaba assam gi mla singna 2021 gi august 13 dakshin ki wafam adu chief minister hemanta biswana nahongna ningsing lai assam gi chief minister hemanta biswa sharma na mahaki extra thagalakpa wafam amada bir tikendra jinna thawai thakiba numit asi lakpada manipur gi nongsa asigi mafamda ikai kumnaba uchari bir tikendra jit akiba leitaba maraibak ningba british ki loilam lenga ki mayoku thauna phana lepkiba misakni mahakki maming asi mipum khuding maki thamoida thauna piba saktam ama oina lehoragani assam gi chief minister hemanta biswa sharma fondokle wafam aduda sagot pamsu ikai kumnaba uluduna miyoi chak yana masa masagi oiba wafam kaya amsu fondoknaraki makha chathajarapada mathang sahidagi di thongal khudingda amuba firal chingkhatpiyo rk megan sanayama Patriots Day asi mathang chahidagi di thongal khudingi amuba firal chingkhatuna awaba fongdokpiyo haina UNLF ki hanagi chairman RK Sanayama Megan fongdokre Bita Kendra Jitki Masunupa RK Sanayama Megan wafam asi Patriots Day Observation Committee Manipur Sinduna hicham yacham pata pangthokiba Patriots Day ki thoram da fongdokhibani RK Sanayama na luchingduna hicham yacham pata leiba Bita Kendra Jitki mongfam da miyam leikatuna ikai kumnaba utki Huyen Lalong Manipur Thangta Cultural Association Bir Tikendra Jit amasung thangal general anigi mafamda thangi selut piki thoram aduda saruk yakhiba RK Sanai yaimana hai Manipur gi puwari da khwaidagi maru aba tangkak ama oiriba British ki mayoka thengna khiba landa thawai kat khiba athauba singbu ningsingduna ikai khumnaba ngasi athauba singi numit thoram pangthokli numit asigi yaikai rol oina 1961 dagi sakpa hawkiba pari imam samu pangal ba hairiba isai si puning yama lumningai oi 1961 dagi hawkiba lebak ninggi wakalon sagatpagi ihobudu ngasi su mafam sinba thungna pangthoknarapa asina lebak ninggi wakalon adu mapangan kangkhalakpa lebak samgalakpada lebak asigi ning tamba ngaknaba hotnabada thawai katkiba thauba singbu ningsingba haibasi aikhoigi tawfadraba amadi lengfadraba thaudangni haibadu utli tungi charol surol singna ipa ipu singna maraiba kadama mathwai katkiba singdu ningsing hanba makoida thauna lingjen hapa mathautai ngasigi numit asi 1891 gi British land Bir Tikendra Jit amasung thangal general anin thawai katkibani numit asi mathang chahidagi di yumthong khudingi thongal da awaba fongdokpo oina amuba firal chingkhatpiu haina RK Sanayama fongdokki kawa laishram selungba laikai gi KYC community hall da pangthokkiba miyam punba thoram aduda RK Sanayama chief guest amadi Patriots Day Observation Committee Manipur gi President L
ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯁꯤꯡꯍꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯛꯅꯥꯏꯔꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯩ ꯉꯥꯛꯄꯤꯒꯅꯤ ꯁꯩꯔꯦꯡ ꯊꯤꯕ ꯆꯥꯡꯗꯝꯅꯕꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗꯨꯁꯨ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯅꯣꯡꯄꯣꯛ ꯈꯨꯔꯨꯝꯖꯔꯤ꯫